ꯉꯁꯤꯁꯦ ꯑꯣꯛ ꯃꯔꯤꯟ ꯁꯦꯝꯗꯣꯏꯅꯦ ꯑꯣꯛ ꯃꯔꯤꯟ ꯆꯥꯒꯦ अदो रूम सेमर इमानबी रूम सेम आई भाई एक स्पेशल बनाएगा मणिपुर का खाएगा ट्राई करेगा क्या खत्म होने के बाद लेकर आएगा क्या बनेगा वो शोर खाता है क्या खाता है अच्छा खिलाएगा आज तो शोर खिलाएगा ये पूरा मैया मैटे मैटे चिंजाक चाह रहे हैं ꯁꯤ ꯃꯌꯥꯡꯁꯦ ꯐꯟ ꯌꯣꯡꯆꯥꯛ ꯀꯥꯔꯣꯏ ꯆꯥꯊꯕꯤꯅꯤ ꯈꯥꯡ ꯀꯣꯏꯕꯤ ꯍꯩ ꯌꯧꯗꯣꯔꯦ ꯑꯩ ꯁꯦꯝꯕ ꯍꯩꯇꯕꯅꯤꯅ ꯏꯃꯥꯟꯅꯕꯗ ꯁꯦꯝꯍꯜꯂꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯔꯝꯕ ꯌꯦꯡꯉꯁꯦ ꯑꯩ ꯁꯦꯝꯕꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯔꯤꯟ ꯀꯃꯥꯏꯅ ꯍꯥꯟꯒꯦꯗꯣ ꯑꯩꯁꯨ ꯇꯝꯗꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯃꯊꯛ ꯀꯥꯔꯛꯄꯗ ꯃꯥ ꯇꯦꯡ ꯂꯩꯔꯝꯃꯦ ꯁꯤ ꯂꯐꯨꯊꯔꯣ ꯍꯥꯞꯅꯦꯕ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯁꯤ ꯑꯣꯛ ꯃꯅꯥꯅꯤ ꯁꯤꯅ ꯊꯥꯎ ꯂꯩꯔꯦ ꯁꯤꯅ ꯑꯣꯛ ꯃꯅꯨꯡꯒꯤ ꯊꯥꯎꯅꯤ ꯁꯤꯅ कलेजाने मरीन क्या आपकी भाई सिगरा मागी तो ले माई मनुंगी थाव सिगरा जब शंगी शिंगोन आन के मंगारे खों कोटी मकल ले चोलदी चिन चोले तो करो तो मना प्रेशर कुकर काम बहुगरे दोगा सीजना मनुंग हाना में होरे मोमो की नते को मरीन की मैं हान बहुगरे मरीन ini oke makan dan sorry beres tin tarik bos coba napa pele da tau da to hang hai जरे जरे फुट पा हो रहे हो नहीं रे तेंकोट ना तौरम मही का थोई कई ना मही का थोई तो ओ थावरे ओजा माई बेगी कुमे यिंग जगोई के ओजा थिल मरिन नुचित काकत पोत सिंगदो मुखाय दरा नुचित थादोई फुट पलोरे सना फुट पलो बे कनोने खाबदो वाली को फुट पलो खाम दम थाव सिना ताव ने को मरिन ताव रे हेलो मैम दी चरा वानगे ओक मरीन सेमबदो लोरे अदो सांगमनबगे का मकक अनी थोंगा कक्के सिदंगा लेने यमदा सेमने इमानबा गायगा तौरगा अदुगा अचार सिंगिगा तौरगा चारगे मखन अनी लेने से
ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯤ ꯑꯆꯥꯔꯅꯤ. ꯌꯥꯝ ꯁꯥꯔꯦ ꯇꯥꯁꯤꯟꯒꯦ ꯃꯊꯛꯇꯒ. ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯕꯅꯤ. ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯒꯤ ꯑꯃ ꯂꯩ, ꯆꯠꯅꯤ ꯑꯃ ꯃꯍꯤ ꯂꯥꯡꯍꯜꯂꯒ ꯃꯔꯤꯟꯁꯦ ꯅꯝꯃꯒ ꯆꯥꯒꯦꯅ. ꯁꯣꯗꯥꯁꯦ ꯑꯝꯇ ꯁꯨꯒꯥꯏꯔꯒꯦ. ꯁꯤ ꯈꯔ ꯊꯛꯈꯤꯒꯦ ꯍꯣꯔꯦꯟ. ꯑꯩꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯃꯔꯤ ꯌꯥꯎꯕꯗꯣ ꯍꯥꯞꯄꯅꯦ, ꯃꯗꯨꯗꯣ ꯇꯞꯄꯦ ꯁꯥꯎꯟ ꯌꯥꯝꯅ. ꯑꯗꯣ ꯑꯃꯕꯨꯗꯤ ꯆꯦꯟꯈ꯭ꯔꯦ. ꯑꯗꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯆꯥꯔꯦ. ꯁꯤꯅꯕꯨ ꯍꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯗꯀꯣ. ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯥꯡꯁꯣꯏꯅꯦ. ꯐꯖꯅ ꯊꯣꯡꯉꯦ. ꯌꯣꯡꯆꯥꯛꯅꯦ, ꯉꯥ ꯑꯌꯥꯏꯕꯅꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ, ꯀꯣꯕꯤꯅꯦ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯑꯃ ꯐꯖꯅ. 하고 ꯑꯅꯤꯔꯛ ꯍꯟꯕꯅꯤꯅ ꯀꯩ ꯄꯥꯏ ꯇꯥꯡ ꯀꯩ ꯑꯅꯤꯔꯛ ꯍꯟꯕꯅꯤꯅ ꯆꯥꯛꯄꯨꯗ ꯆꯔꯥ ꯋꯥꯟꯕꯅꯤꯅ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ, ꯌꯥꯝ ꯆꯥꯗꯦ ꯀꯥꯏꯅ. ꯃꯔꯤꯟꯁꯤꯗꯤ ꯆꯥꯔꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯦꯗꯣ.
Ciao, mancate di una muda nih. 好个ง่ายกับจ้าเดี๋ยวเราวงมาถึงได้แล้วหนูจังมารู้นี่ไหมมันย้อนไปถ้าเป่าไม่รุนมันต้องเด็ดมันคู่กันง่ายข้างนอกดูมีนักคนนำแอปไปกันเลยเอาไว้lấy được ra bên ngoài được xem sao cho phải lên không không à sao nào có mà mình hấp lại lại rồi
ꯂꯩꯊꯣꯛꯑꯦ ꯍꯥꯟꯅ ꯁꯣꯝꯕꯨꯡꯗ ꯂꯩꯔꯨꯔꯗꯤ ꯂꯨꯄꯥ 500 ꯆꯠꯊꯣꯛ ꯂꯣꯏꯔꯦ ꯁꯤꯗꯤ ꯆꯥꯔꯣꯏ ꯊꯥꯡꯒꯠꯂꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯦꯝꯃꯒ ꯑꯝꯇꯪ ꯌꯨꯝꯗ ꯀꯩꯁꯨ ꯆꯪꯗꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯕꯩꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯈꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯋꯥꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪꯗ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯌꯦꯡꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ